ꯃꯩꯔꯥꯕ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯍꯤꯞꯄꯝꯕꯗꯒꯤ꯫ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯗꯣ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯈ꯭ꯔꯦ꯫ ꯄꯨꯟꯁꯤ ꯑꯁꯤꯗꯒꯤ ꯃꯗꯨꯒꯤ ꯋꯥꯗꯣ ꯄꯥꯕꯨꯡ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯅꯆꯥꯒꯤ ꯅꯐꯝꯗ ꯍꯥꯏꯕꯤꯒꯅꯨ꯫ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯖ ꯃꯩꯔꯥꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯁꯨ ꯈꯥꯝꯕ ꯉꯝꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤ꯫ ꯖꯣꯏ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯃꯆꯥꯒꯤ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯈꯨꯏꯔꯕ ꯃꯄꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯇꯩꯊꯣꯛꯄꯤꯔꯤ꯫ ꯖꯣꯏ, ꯏꯄꯥꯒꯤ ꯃꯩꯔꯥꯕ, ꯅꯪꯅ ꯈꯜꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯄꯨꯟꯁꯤ ꯑꯃ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯇꯧꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯅꯁꯥꯅ ꯅꯁꯥꯕꯨ ꯋꯥꯍꯟꯖꯒꯅꯨ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯈꯜꯂꯤꯕ ꯑꯁꯦ? ꯅꯄꯥ ꯑꯩꯕꯨ ꯀꯩ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ? ꯃꯄꯤꯁꯨ ꯁꯤꯟꯊꯔꯛꯂꯤ꯫ ꯖꯣꯏ, ꯃꯩꯔꯥꯕ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯍꯧꯒꯠꯂꯛꯑꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯖꯣꯏ ꯃꯆꯥꯅ ꯆꯪꯈꯤꯕ ꯑꯗꯨ ꯊꯃꯣꯏ ꯀꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ꯫ ꯊꯥꯖ ꯃꯄꯤ ꯑꯗꯣ ꯁꯠ ꯇꯩꯊꯣꯛꯏ꯫ ꯄꯥꯕꯨꯡ, ꯗꯥ ꯃꯩꯔꯥꯕꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯖꯣꯏꯅ ꯈꯨꯝꯃꯛꯏ, ꯏꯅꯥ ꯈꯨꯟꯕ ꯀꯌꯥꯒꯤꯁꯨ ꯑꯋꯥꯠꯄ ꯍꯥꯏꯕꯁꯦ ꯑꯃꯃꯝꯗꯤ ꯂꯩꯕꯖꯥꯠꯅꯤ ꯏꯕꯦꯝꯃ꯫ ꯃꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯁꯤ꯫ ꯏꯕꯦꯝꯃ, ꯑꯩ ꯀꯣꯟꯅ ꯇꯞꯅ ꯍꯥꯏꯒꯦ꯫ ꯅꯪꯁꯨ ꯈꯔ ꯍꯥꯏꯌꯨ ꯅꯪ ꯗꯥ ꯃꯩꯔꯥꯕꯁꯦ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯗꯨꯅ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤꯒꯨꯝꯅ ꯂꯦꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯥꯡꯖꯅꯤꯡꯉꯥꯏꯅꯤꯅꯦ꯫ ꯑꯩꯁꯨ ꯑꯍꯜ ꯑꯣꯏꯔꯛꯂꯦ, ꯏꯃꯤꯠꯇ ꯏꯁꯨ ꯍꯥꯏꯕꯗꯣ ꯎꯅꯤꯡꯂꯛꯏ꯫ ꯊꯥꯖ ꯑꯋꯥꯕ ꯀꯌꯥꯒꯤ ꯃꯔꯛꯇꯒꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤ꯫ ꯊꯥꯖꯅ, ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯍꯥꯏꯒꯦ꯫ ꯗꯗꯥ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯔꯗꯤ ꯃꯥ ꯁꯣꯏꯗꯅ ꯌꯥꯒꯅꯤꯗ꯫ ꯖꯣꯏꯅ, ꯍꯥꯏꯌꯨ, ꯅꯪ ꯈꯔ ꯍꯥꯏꯌꯨꯀꯣ ꯏꯕꯦꯝꯃ꯫ ꯐꯔꯦ ꯐꯔꯦ, ꯊꯕꯛ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯑꯗꯨꯗꯤ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯂꯥꯏꯖꯗꯨꯅ ꯀꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯒꯥꯔꯤꯁꯨ ꯆꯠꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯊꯥꯖ ꯂꯥꯏꯖ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯊꯥꯖꯅ ꯂꯥꯏꯖꯕꯨ ꯀꯧꯗꯨꯅ ꯆꯪꯉꯛꯏ꯫ ꯂꯥꯏꯖ, ꯆꯥꯛ ꯊꯣꯡꯂꯕꯣ? ꯂꯥꯏꯖ ꯍꯧꯒꯠꯇ꯭ꯔꯤ, ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯐꯃꯨꯡꯗ꯫ ꯊꯥꯖꯅ, ꯍꯧꯖꯤꯛꯄꯨ ꯇꯨꯝꯕ ꯃꯇꯝꯂꯣ? ꯚꯥꯏ, ꯊꯦꯡꯉꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ꯫ ꯂꯥꯏꯖꯅ, ꯚꯥꯏ, ꯑꯩ ꯏꯁꯥ ꯉꯝꯗꯦ, ꯆꯥꯛꯇꯣ ꯅꯪ ꯈꯔ ꯊꯣꯡꯉꯣ꯫ ꯊꯥꯖꯅ, ꯀꯩ ꯑꯣꯏꯅ ꯑꯃꯨꯛ ꯉꯝꯗ꯭ꯔꯕ? ꯑꯗꯣ ꯚꯥꯏ, ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ꯫ ꯂꯥꯏꯖꯅ, ꯍꯪꯉꯣ, ꯀꯩꯗꯧꯔꯒꯦ? ꯊꯥꯖꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯗ ꯆꯠꯂꯨꯁꯦ, ꯅꯪꯗꯤ ꯅꯪꯒꯤ ꯂꯩꯐꯝ ꯅꯣꯡꯃꯇ ꯇꯥꯛꯇꯦ ꯉꯁꯤ ꯐꯥꯎꯕ꯫ ꯂꯥꯏꯖꯅ, ꯑꯩꯒꯤꯗꯤ ꯂꯩꯔꯤ, ꯅꯪꯒꯤꯕꯨ ꯇꯥꯛꯄ꯭ꯔꯣ ꯑꯩꯉꯣꯟꯗ? ꯅꯣꯡꯃ ꯆꯠꯂꯨꯁꯦ, ꯉꯁꯤꯗꯤ ꯏꯁꯥ ꯉꯝꯗꯦꯕ꯫ ꯊꯥꯖꯅ, ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯌꯦꯡꯂꯨꯁꯤꯗ, ꯑꯗꯣ ꯅꯣꯏꯒꯤꯗꯤ? ꯂꯥꯏꯖꯅ, ꯃꯇꯥꯡ ꯆꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯀꯣꯛ ꯌꯦꯡꯂꯨꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯚꯥꯏ꯫ ꯊꯥꯖꯅ, ꯍꯣꯏ ꯐꯔꯦ, ꯆꯥꯛꯁꯦ ꯑꯩ ꯊꯣꯡꯂꯨꯔꯒꯦꯀꯣ ꯑꯗꯨꯗꯤ꯫ ꯑꯁꯨꯝꯅ ꯊꯥꯖ ꯆꯥꯛ ꯊꯣꯡꯕ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖ, ꯆꯥꯛꯄꯨ ꯑꯩꯅ ꯁꯨꯝ ꯊꯣꯡꯒꯗ꯭ꯔꯣ? ꯀꯥꯟꯅꯗꯦ, FBꯒꯤ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤꯗꯨ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯊꯣꯛꯀꯦ꯫ ꯑꯌꯥ, ꯍꯥꯏꯅꯔꯤꯉꯩꯗ ꯐꯣꯟꯒ ꯇꯧꯁꯤꯜꯂꯛꯑꯦ꯫ ꯍꯜꯂꯣ? ꯅꯨꯄꯥ ꯑꯗꯨꯅ, ꯍꯜꯂꯣ, ꯀꯩꯗꯧꯔꯤꯒꯦ? ꯁꯨꯝ ꯂꯩꯔꯤꯌꯦ꯫ ꯑꯁ, ꯅꯪ ꯈꯣꯟꯖꯦꯜꯁꯦ ꯑꯩꯗꯤ ꯌꯥꯝ ꯉꯥꯎꯖꯩꯕꯣ, ꯌꯥꯝ ꯐꯖꯩ ꯍꯥꯏꯕ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯑꯗꯨꯒꯤꯕꯨꯗꯤ ꯀꯩ ꯋꯥꯅꯣꯅꯦ? ꯍꯧꯖꯤꯛꯀꯥꯟ ꯏꯁꯩ ꯀꯟꯅ ꯁꯛꯄ ꯐꯥꯎꯒꯠꯂꯛꯏꯕ AJ ꯃꯩꯁꯅꯥꯝ ꯍꯣꯏꯅꯒ ꯏꯍꯦꯟꯄꯣꯠꯇꯦ꯫ ꯂꯥꯏꯖꯅ, ꯑꯁ, ꯅꯪ ꯃꯥꯏ ꯏꯁꯩ ꯇꯥꯕ꯭ꯔꯣ? ꯌꯥꯝ ꯐꯖꯕꯅꯦ ꯃꯥꯒꯤ ꯃꯌꯦꯛꯁꯤꯡꯗꯣ꯫ ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦ꯫ ꯋꯥꯒ ꯇꯣꯛꯈ꯭ꯔꯣ, ꯑꯩꯈꯣꯏ ꯑꯅꯤ ꯀꯔꯝ ꯀꯥꯟꯗ ꯎꯅꯁꯦ ꯍꯥꯏꯅꯣ? ꯎꯅꯔꯁꯦ, ꯑꯩ ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯅꯪꯒꯤꯅꯦꯅ ꯑꯩꯅ ꯂꯤꯛ ꯑꯃꯁꯨ ꯁꯥꯕꯅꯦ, ꯁꯟ 10ꯒꯤ꯫ ꯍꯥ? ꯁꯟ 10ꯒꯤ? ꯌꯥꯝꯃꯤꯍꯦ꯫ ꯑꯗꯨꯗꯤ ꯑꯩꯅꯦ ꯎꯅꯅꯕ ꯇꯥꯟꯖꯥꯗꯣ ꯑꯩ ꯁꯤꯜꯂꯛꯑꯒꯦ꯫ ꯇꯥꯟ ꯍꯦꯛ ꯆꯥꯕꯒ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ꯫ ꯎꯅꯁꯦ, ꯑꯩꯁꯨ ꯕꯥꯃꯣ ꯃꯥꯏꯊꯣꯡꯗꯣ ꯎꯅꯤꯡꯕꯅ ꯌꯥꯗ꯭ꯔꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯑꯗꯣ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ, ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯅꯪꯇꯅꯤ ꯁꯣꯜꯂꯤꯁꯦ꯫ ꯍꯣꯏ ꯕꯥ, ꯑꯩꯁꯨꯅꯦ꯫ ꯑꯗꯣ ꯐꯔꯦ, ꯑꯩ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ, ꯊꯝꯃꯒꯦꯀꯣ꯫ ꯍꯣꯏ ꯗꯤꯌꯔ, ꯂꯚ ꯌꯨ, ꯂꯚ ꯌꯨ ꯇꯨ꯫ ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯅꯔꯦ꯫ ꯂꯥꯏꯖ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯩꯕꯨ ꯅꯨꯄꯥ ꯍꯥꯏꯕꯁꯤ ꯀꯣꯏꯔꯁꯤꯔꯅꯦ? ꯑꯗꯣ ꯊꯥꯖꯅ ꯅꯨꯡꯁꯤ ꯄꯨꯠꯂꯨꯝ ꯄꯨꯕꯁꯦ ꯌꯥꯝ ꯋꯥꯏ ꯍꯥꯏ꯫
Hoida, pura loire. Purasu kayam wadoino. As, santaragi sana yangadoroba. Nungaini he. Lenage, thazigi mamangda. Asumna FB nupa aduda ngauri laizade. Laiza mapanda thoglai. Ure, makhada mi khara laiba adu. Laiza, kidoraba zano asina. Makhada mi laiba singsina. Mi khara aduna kaurakli. Yumsibu kana kana leibige. Haiduna. Joy, imungdagi thoglai. Kana ibungo. Kana hangbibano. Nupa aduna yum asibu hostel sanba Joy hoigi. Joy na hangbiyu. Yani kari kana hangbidoise. Aduga ipapakhatliba duna karigino ibungo. Nupa aduna hairaklami. Aikoina hangzadoise. Leileite haiba adum tangni. Yaragadi haibiyuba. Joy na leiragadi kaigi haidani ibungo. Nupa aduna aikoigi yawalopki mini. Matam kuina manguraba mi amakhakni. Sida leitakpirakpadagi laksabani. Aikoi ahalamansinga thabirakpani. Joy hairakliba wa aduda khangprek khangi. Aduga yawolup haibadi naharol natra. Nupa aduna mani. Joy na midudi kana. Nupa aduna makatarai. Jesriana mi amasida leihai. Leibibra babung. Joy na mafam asidadi adugi midu leite na ibunga. Asingbagi leibidabra babung. Joy makatarai. Ipana nakhoida kaigi walot lugani. Miyamgi seba tauriba nakhoida. Nupa aduna phare babung. Karigumba mi asi leiramba taraba. Aikoina thirakpada warobigano. Wahai asi hairamlaga mafam adudagi nupa sing adu yamna thuna thoki. Joy na machinda sonduna leizahawi. Kari Jesri haiba. Thazana babung kanano hauzikla amiduna. Joy na kana sunateda. Ado aikoi sidabu Jesri kawami leibrane. Laijesu makhada kumtarakpa tanjani. Makhoi ani wahang aduda khawtak chai chaplepnei. Joy na ha leibrane sidabwa. Thaza maray tali babung sidadi tadeda. Ado mingdudi Laiza natrane. Laiza mahaksu maray tali tawduna hairei. Hoy babung leide sidadi. Amukta bhawa tadriye. Joy na adu oiradi phai. Phare nasana sagi thabak tawjaruro. Asumna Thaza Laiza mathau tawkre. Nungthilgi matamni. Auto parking dani. Thaza gari manungda masam loina pungkhatlaga tupi uptuna leiri passenger ngaiduna. Nupa ani gari da kakhalai. Thaza mapana thokduna passenger yengli. Gari Moirang Bisnupur Nambol loina pugadawribani Thazana magi otoda. Nupa amana ibungo nangi lamsingsidi lapi hei. Tungliba mi aduna hairei. Thazana kaka aina loina pujadoini. Nupa aduna otona nongmagi ising ichaw henbagum hengalakli. Tawriba ase bai. Maga tongminariba nupa aduda hairei. Nupa aduna hairei. Adudi misu hengalakli basidi. Chap manay sidi bai. Nupa amana hoine. Adu susumi. Ado bai. Oto thawba sibu kana bajala. Nupa aduna khumai. Ay suhana oto thawrami. Tongbadi khara tongba jani. Adubu bai. Masi thabaksi tahoiba thabak nateda. Hakjang su yamna sokpa jani. Tawda yadadana tawriba haibaduni bai. Nupa aduna yam khange. Ado bai. Nongmada lupa kaya mukti phangisiba. Nupa aduna khumlaklami. Bai. Nongmada lupa janipan muk phangba jani. Kana talabadi. Adubu mayam talabasu 1000 khaidokraga khara lemi. Adubu bai. Gari part ama yaraktabada mayam changkhini. Nupa aduna aikoina ubada paisa paiba malisidi moidi yam wana hona result oira auto driver singsa. Nupa aduna makatarai bai. Mani. Sida bara yami yam dena passenger na hairakpa haibasa yam thamoi sokningai ni. Nupa ado yam ngakna kamdowna bai. Nupa aduna mafam-mafamgi matung ina loina leiribani.
ꯕꯔꯥꯁꯨ ꯑꯗꯣ ꯄꯤꯅꯤꯡꯗꯕ ꯌꯥꯎꯔꯤꯅꯦ ꯑꯗꯨꯗ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯣ ꯄꯦꯁꯦꯟꯖꯔꯁꯨ ꯐꯠꯃꯟꯗꯦ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦꯗ ꯚꯥꯏ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯒꯥꯔꯤ ꯊꯧꯕ ꯀꯥꯁꯦ ꯊꯋꯥꯏꯁꯦ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯊꯧꯔꯤꯕꯅꯤꯅꯦ꯫ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤ ꯀꯌꯥꯁꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯇꯣꯡꯂꯤꯉꯩꯗ ꯉꯥꯡꯂꯣꯏꯗꯕꯅꯤ ꯃꯈꯣꯏꯕꯨ ꯍꯟꯊꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯌꯦꯡꯕꯤꯔꯣꯏꯗꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯛꯑꯝꯃꯤ ꯑꯁ ꯉꯁꯤꯗꯤ ꯐꯖꯅ ꯈꯪꯉꯤ ꯑꯣꯇꯣ ꯊꯧꯕꯒꯤ ꯃꯔꯝꯗ ꯚꯥꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯤ ꯊꯥꯖ ꯃꯄꯥꯟꯗ ꯂꯦꯞꯅ ꯂꯦꯞꯅ꯫ ꯊꯥꯖ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯀꯌꯥꯗ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕ ꯃꯤꯁꯤꯡꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯊꯥꯖ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ ꯀꯀꯥ ꯅꯈꯣꯏ ꯒꯥꯔꯤ ꯊꯧꯔꯝꯂꯒ ꯊꯧꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯅꯨꯄꯥ ꯑꯗꯨꯅ ꯑꯁ ꯏꯕꯨꯡꯉꯣ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯍꯪꯅꯤ ꯅꯪꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯦ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯒꯥꯔꯤꯁꯦ ꯊꯧꯅꯤꯡꯗꯕ ꯅꯠꯇꯦ ꯃꯁꯤꯁꯨ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯈꯜ ꯑꯃꯅꯤ꯫ ꯌꯨꯝ ꯄꯥꯜꯂꯦ ꯏꯃꯨꯡꯒꯤ ꯁꯦꯜ ꯃꯌꯥꯝ ꯆꯪꯉꯛꯏ ꯅꯨꯄꯤꯅ ꯏꯃꯨꯡꯗ ꯂꯩꯕꯅꯤꯗꯣ꯫ ꯃꯔꯨꯞ ꯌꯥꯎꯁꯜꯂꯨꯔꯦ ꯑꯉꯥꯡ ꯌꯥꯎꯔꯛꯏ ꯃꯄꯥꯝ ꯆꯠꯂꯦ ꯁꯦꯜꯒꯤ ꯁꯦꯜ ꯉꯥꯛꯇ꯫ ꯃꯁꯤ ꯃꯦꯅꯦꯖ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯂꯨꯍꯣꯡꯕꯗꯁꯨ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯉꯥꯛꯇ ꯅꯨꯄꯤ ꯃꯌꯨꯝꯅ ꯂꯥꯛ 1 ꯄꯤꯌꯨ ꯂꯥꯛ 2 ꯄꯤꯌꯨꯅ ꯇꯧꯅꯔꯕ ꯃꯇꯝꯅꯤꯗꯣ꯫ ꯑꯗꯨꯅ ꯁꯦꯜ ꯁꯣꯛꯆꯤꯜꯂꯨꯕꯒ ꯒꯥꯔꯤ ꯊꯧꯕ ꯉꯝꯈꯤꯗꯕꯅꯤ ꯒꯥꯔꯤ ꯌꯣꯟꯈꯤꯕꯅꯤꯅꯦ꯫ ꯊꯥꯖ ꯃꯤꯁꯛ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯒꯥꯔꯤ ꯊꯧꯅꯤꯡꯅ ꯁꯦꯜ ꯄꯨꯊꯕꯗꯒꯤ ꯒꯥꯔꯤ ꯌꯣꯟꯈꯤ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯊꯥꯖꯅ ꯍꯧꯖꯤꯛꯇꯤ ꯀꯩ ꯍꯣꯠꯅꯔꯤ ꯀꯀꯥ ꯍꯣꯏꯗꯤ? ꯅꯨꯄꯥ ꯑꯗꯨꯅ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅꯤ ꯌꯨꯝ ꯁꯥꯕ ꯌꯥꯎꯗꯨꯅ ꯏꯁꯥꯁꯦ ꯊꯨꯗꯦꯛꯄ ꯃꯈꯩ ꯁꯨꯔꯤ ꯊꯕꯛ꯫ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯅ ꯌꯥꯝ ꯐꯅ ꯎꯏ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯊꯥꯖꯅ ꯑꯩꯒꯤ ꯀꯥꯔꯠꯅꯦ ꯁꯤꯁꯦ ꯄꯥꯏꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯍꯌꯦꯡꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯄꯤꯔꯣ ꯀꯀꯥ ꯑꯅꯤꯃꯛ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯩ ꯄꯤꯖꯒꯦ ꯍꯥꯏꯅꯣꯅꯦ? ꯐꯥꯒꯤ ꯇꯧꯅꯤꯗ ꯊꯕꯛ ꯁꯨꯗꯧꯕ ꯂꯩꯕ꯭ꯔꯣ? ꯊꯥꯖꯅ ꯂꯩꯇꯦꯗ ꯀꯀꯥ ꯂꯥꯛꯄꯤꯌꯣ ꯑꯩꯈꯣꯏꯗ ꯊꯕꯛꯀ ꯂꯩꯇꯦꯗ꯫ ꯊꯥꯖꯅ ꯐꯔꯦ ꯀꯀꯥ ꯑꯗꯨꯗꯤ ꯀꯗꯥꯏ ꯐꯥꯎꯕ ꯊꯤꯟꯖꯔꯝꯃꯨꯒꯦ? ꯅꯨꯄꯥ ꯑꯗꯨꯅ ꯃꯣꯏꯔꯥꯡ ꯐꯥꯎꯕꯗꯅꯤ꯫ ꯑꯁꯨꯝꯅ ꯊꯥꯖꯅ ꯃꯣꯏꯔꯥꯡ ꯐꯥꯎꯕ ꯊꯤꯟꯕ ꯆꯠꯈ꯭ꯔꯦ ꯅꯨꯄꯥ ꯑꯅꯤꯗꯣ꯫